Maibam Khurumjari NME TV na sandok saba straight talk hariba program adugi ngasigi episode ta khoina puduna laksari ba adugum da personality ase masama akhoigi associate professor oraga akhoigi tongan ba mahiloisang singda satra sing bulam jinglam tak piram ni ba adugum laba personality ama khakni hariba personality sina kari gi damakta akhoigi miyam gi damakta social work tawninga ibano kari wakhalon da gi khoi social line da khoi politics ki line da changning nga ibano changakpagi wakhalon se faura ibano haibasigi matangda wari batai sananabagi tanjada losagi ahanbada NME TV gi maike degi koigi mingse aina intro da kitang khaga thamjabane koigi kitang haidi mayam da surprising ohanna vai tare koigi oza Brahmacharimayum Sharatchandra oza bohan makta da NME TV gi maike degi taramokchari NME TV uswaina nuai phondokchari thagat phondokchari aina oza degi ahanba lakcharing bas oza se isama koigi Ozagi line da Laibiram Maniko. Laibiram laga Hoziki Laiba Manipurgi situation high tarako Hoziksi Amtina Tangdulita the Bagi Port Amakak normal the Laitaba situation si Amtina tough over difficult over situation Amakak Nibos Manipur the ladies. Sigi timing Sida Kugi Isama voluntarily retirement low to Oganda Smina politics kilamda Jagaki happy Wakalose. Idagi Forokibo Oduna Duga first Apugi Isagi personal identification Hapugi Baudita Haitarego. Ozagi Lach the Champana Karam Kani Changakiba family members in Gimatang that Gitang Tabi, which is anybody who Pusangra. Yamnoizate and Takutamzage. I say a 1967 May 20, a real date of birth Haibutare, academic na a 5th October 1960. Posing now Brampur Habum. Bamulekai haibasida ay pue ay paungi mingna laigidre Brahmacharimayum nabakisor sarma kawi aduga aigi popi imagi mingna Brahmacharimayum ongbi thonggar tabum ningol Brahmani Devi kawi ai se silinau taruk ki manungda aina khwaidigi hanbani ai makhada nupi ma aduga inau mari akoi punna silinau taruk pue aduga ikoi yum sida joint family oina koi still ngasi boba adum all families e koi amatta kaina dana laiminazari aduga aigi hoji laijari ba yum sina 1995 tagi palace compound mahabli mamang asida ai koina hongdoksaraga hoji laijaba yumpham ne sida aigi ngasi mayam unazari ba sina aigi temtakpa laibhamgi wari ne aduga aigi direct laisu mahai masing tammasidi I had a pokpam Brampur Nahaving Sida UJB school degi a class 1 degi Gamengi school da Borayalaga we sang later Lampakta we like Tambahore and the class 6 10 Bose Ramampa higher secondary school da a 10 Loisanjare graduation na Dem College of Arts the political science da a graduation lawyer Manipur University da a high same subjects da MA loisilai asmai tawdana aigi academic career master loiba sahi ahum subaga ai 1995 ta Manipur Public Service Commission na khanbiduna ai college oja phangjai ai ihan handa first college oja join tawasi ai bu graduation da takpirakpa tambirakpa college itself sida posting pibirakna ai yamna angang oina college oja oina 1995 ki August 16 dagi oja gi sinpham da Hongda Hawi, Duga 2000 Boba Dem College of Arts later Matunda 2000 in 2004 over Ukulge Petrogu College the Mugleze Ukulda 2004 Bogler Matunda GP Women's College the 2004 in 2018 Boma GP College the Satra Satri Mayam Tak Tambagi Tabuktawi after that Akampatla by Impal Iski Ideal Girls College the Makata was a associate professor in Ideal Girls College the Lajavani recently 2026 April 30 the I voluntary retirement loze I assemble loigada thavakti 2033 October mangani asmai tawdana I satragi mai masing tambagi thakta ojamo ina government gi employee mo oina laibagi I concept adu loisanjai hairagasu Ozagi Sinpam City, Aina Punsi Sina Hek Hingi Boda, Loina Zaragadaba, concept Amane, and the Pazas of Baga Loinana, Ozek, formal Loidaba, informal Loiba, youth Maya, Augalay, Saina Maya, Samad, Kariumba, Awanba,
tauge haibu taragidi youth singsida focus piba nattana enlighten to honba nattana upai leitabani na soma kana sangjinjaduna lakjabani adubo ngasi ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯔꯥꯛꯄ ꯃꯥꯡꯂꯝ ꯆꯠꯇꯒꯤ ꯑꯩꯈꯣꯏꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯁꯥꯟꯅꯕꯗ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯔꯝꯕ ꯁꯪꯁꯥꯔꯁꯤ ꯑꯩꯈꯣꯏꯅ 90s ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯂꯥꯏꯐꯇ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯄꯨꯟꯕ ꯌꯥꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯗꯕ ꯚꯥꯏꯑꯣꯂꯦꯟꯁ ꯁꯦꯔꯤꯁ ꯑꯃ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯉꯁꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯝꯅ ꯖꯥꯠ ꯊꯤꯕ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯁꯣꯛꯄ ꯄꯟꯕ ꯅꯥꯕꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯊꯝꯖꯔꯤꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤ ꯃꯆꯦꯠ ꯊꯣꯛꯅ ꯀꯥꯏꯕ ꯌꯥꯕꯒꯤ ꯁ꯭ꯇꯦꯖ ꯑꯃꯗ ꯀꯨꯝꯊꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯇꯥꯛꯆ ꯇꯝꯖꯔꯨꯔꯤꯕ ꯁꯕꯖꯦꯛꯁꯤꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯑꯃꯁꯨꯡ ꯑꯩꯅ ꯁꯥꯡꯅ ꯂꯣꯏꯅꯖꯔꯛꯄ ꯁꯣꯁꯥꯏꯇꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯀꯣꯂꯦꯖꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯀ꯭ꯂꯥꯁꯔꯨꯝ ꯇꯤꯆꯔ ꯑꯃ ꯑꯣꯏꯅ ꯄꯦꯁꯤꯞ ꯏꯗꯨꯀꯦꯇꯔ ꯑꯃ ꯑꯣꯏꯅ ꯐꯣꯔ ꯋꯥꯜ ꯃꯅꯨꯡꯗ ꯁꯥꯇ꯭ꯔ ꯇꯥꯛꯇꯅ ꯃꯣꯇꯤꯚꯦꯠ ꯇꯧꯗꯨꯅ ꯂꯩꯕꯁꯤꯅ ꯑꯩꯉꯣꯟꯗ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯔꯛꯇꯕꯗꯒꯤ ꯑꯩꯅ ꯗꯤꯐꯦꯟꯗꯔ ꯑꯣꯐ injustice, defender of violence, defender of structural deform tawriba potsingse defend tawge aduga society gi anova changing agent ama oiba ngamnawa ai amuktang masida chongjilaga honadragadi ngasi leiba phibam sida lamuknabi phibam amada leirana khamjai ai magna loinamak chumthokpa ngamgani haibadi nasadragasu khongchat lising ama satkadaba khongchat sida aina ihanan khongchat to aina thangba oijage haibu loinana manipur gi afaba human values youth ki values aduga khogi leibiniba ahalon gi gyan taba mayam sigi values sing siga tasan khomjanjaraga anobo manipur ma afaba manipur ma hena progressive oiba peaceful oiba tangdu leitaba aduga global context da अचौब प्लेयर होइबा मणिपुर में सेमबदा सरुक याजगे ना आइना voluntary से लौजबने ओके हेदी ओजा से इसामक तोंगान मणिपुर की मफम अयाम बदा हाइ तारे को अदम हाइदी ओजा ओइबिरबने अदुदा मणिपुर की यामबा खुगी जगह सिंगस्ता करी चेंजेस लाइरिगे नत्रगा मणिपुर की होल खुगी स्टेट सिगो ओइना येंगपा मतमदा करी दा सोथारि के हाबसे अदम एक्सपीरियंस लेबिरबा ओजा ओइदुनेबो को अदुबु हानादगी ऑलरेडी अखोइ पॉलिटिकल की लमदा हाइ तारे को पॉलिटिक्स की लमदा एक्सपीरियंस लेरबा खुई लीडर मैम अमसु लेरनि को अदुबु ओजागी दी हुजिकसे खुगी न्यू फेस न्यू कमर ओइदुनेबा पॉलिटिक्स तदी अदुबु हानादगी लेरमदा एक्सपीरियंस लेरबा लीडर सिंगसिगा ओजागा येंगनाबदा करीदा डिफरेंस ले अदुगा हौजिकी लेरिबा सिचुएशन सिदा ओजा से खुगी पॉलिटिक्स ता खोंगदारकसे फिट ओइरेना खनबिरिसे करी क्वालिटी दगी ओइदुनो ओजा खितंग थबियो यस यामना नुंगाइबा वाफमने कोइना पॉलिटिक्स हाइरगा हुजिकान गी politics की one talk sida aige logical conclusion ga ani si kitang fundamentally khanaba posok amakak ain wo fangje aikoina hujikan gi tawbiriba politics sina aikoige phenomena haibutare mapan thongi oiba mieng sida how to get power how to control how to use haiba sida magi ayam focus tawdong tawi duga magi manungi oiba pneumonic oiba inner line da the true meaning of politics da ekoi ngasige politicians singchina masida changjalaga thabak tawdabasina maiteron da harigana nungpanani fauna ekoige politics si udabadonga tawba just ai power pairaga lebak seva tawgadoini aduga aina tawdoriba vision aina tawdoriba aim si yam clear oidabasina maram moira kanda misam praja dagide ekoi election tawdringenda aibu mutang thagat piu aibu mutang seva tahonbiu haidana हाइजबगा लोइना मैंडेट से सिक तौरब मतुंगदा once मागी power do हेक फंगरब मतुंगदैदि absolute power corrupts absolutely हाइदना हेक political power से पाइबदगिदि प्रजागा कारिब मिसिगा distance अम तौरगा प्रजागे hope aspiration अदुगा अनौबा changing मैम अम मांगोदा आशा तौरबसे काहेनबदन नतना चौबन नमथाकी stage अमदा मिसम मियान सिनसिदा treat tawbasi isang sina tawna lakbasi mathaksida mama lebaki yamna chirba ikoige amatang airba miyoi mapok amoina pokpada
ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯑꯩꯒꯤ ꯑꯣꯏꯖꯣꯏ ꯊꯛ ꯃꯥꯡꯕꯐꯥꯎꯗ ꯑꯩꯈꯣꯏ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯉꯝꯃꯦ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯕꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯅ ꯈꯥꯡꯕ ꯉꯝꯃꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯏꯕ ꯑꯩꯕꯨ ꯆꯥꯎꯍꯟꯕꯤꯔꯛꯏꯕ ꯑꯩꯒꯤ ꯂꯩꯍꯥꯎꯁꯤꯗ ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯤ ꯍꯧꯃꯤꯟꯅꯕ ꯀꯥꯃꯤꯟꯅꯕ ꯈꯪꯖꯕ ꯈꯪꯖꯗꯕ ꯄꯨꯝꯅꯃꯛ ꯂꯩꯕꯁꯤꯡꯁꯤꯗ ꯑꯆꯧꯕ ꯊ꯭ꯔꯦꯇꯟ ꯑꯃ ꯇꯧꯔꯛꯇꯅ ꯀꯥꯏꯅꯤꯡ ꯇꯧꯔꯕ ꯐꯥꯎꯕꯗ ꯑꯃꯁꯨꯡ ꯃꯩ ꯆꯥꯕ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯔꯣꯜ ꯑꯃ ꯐꯥꯎꯕ ꯂꯧꯗꯅ ꯑꯩꯒꯤ ꯐꯝꯁꯤꯅ ꯑꯩꯒꯤ ꯆꯧꯀ꯭ꯔꯤꯁꯤꯅ ꯍꯦꯟꯅ ꯂꯨꯏꯌꯦꯅ ꯈꯟꯗꯅ ꯂꯩꯔꯛꯄꯁꯤꯗ ꯑꯩꯅ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯦ ꯃꯁꯤꯗ ꯑꯩꯅ ꯃꯣꯏꯕꯨ ꯌꯥꯝ ꯁꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯣꯏꯒꯤ ꯏꯒꯅꯣꯔꯦꯟꯁ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯡꯗꯣ ꯑꯩ ꯆꯦꯟꯖꯤꯡ ꯈꯤꯇꯪ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤ ꯁꯣꯍꯖꯣꯛꯀ ꯂꯣꯏꯅꯅ Okay, yam nungai yam phajaba wafam chung thambiro ozana akhoi politics ta ozana habiba domaina akhoi politics ta khongdarak matam dang ngalinge matam hai tare ko nauri kan hai tare ko akhoi praja sing gi apamba sentiment khangna akhoi thabak tawani haba wafam se adum ayama politician sing sina adum phongdo po wafam ni adubu system manung da changkhara kan da di praja sing gi kholau sing se tabi dabagi pot ama se adum uba adum phage recently akhoi manipur gi thokiba conflict se da so akhoi irang yamna kalingai matam da akhoi masak udaba masak uge phang da bai bele sing yaw habagi praja sing adum haina basi dum lai ne ba masida akhoi masigumba conflict tholakpa aduga tagduleta da posina kana da effect torke hai matam da akhoi youth sing da dim maruina akhoi mangza baje or ka dore bani youth che akhoi future pillar ni dihani adubu youth sing sna masagi career da focus torom dai tawgada ba matam akhoi mahai masing fazana mati cha tamgada ba matam sida akhoi conflict thok pasina maram bora kan moi da disturbance am pi badi dumak oiduni adubu hariba akhoi education sector aduga youth sing da disturbance am pi base as a newcomer politician ama oina hai tar ko masina akhoi thoal iba akhoi consequences mayam se masidagi kitang hantha hange hai tar ga akhoi system manu cha ka da hotna ba ya base road map ko hai tar ozagi ba opinion kitang tambi hai yamna phajaba wafam ne akhoi youth singsi akhoi real pillar of the our society aduga akhoi real hope su moine aduga manipur gi youth singsi extraordinary oiba talent skill ek khanna yaur bi youth naktani aduna akhoi yata khitang akhoi na nuaijada ba haiba tale akhoi gi character haiba posak sida youth ki character se akhoi na phatte haiba nattaba character haiba sidi akhoi na piece by piece aduga akhoi formation tawado potne adubu posang ani khaklai aina khanjabada akhoi gi society da change tawasi posang ani khakna tawani amana environment amasung circumstance na akhoi gi youth sing si influence tawi aduga versus da mo reverse da mo akhoi gi yamna powerful oiba individual personalities kharana amuk haiba environment amasung circumstances se akhoi gi influence tawu ngame aduna akhoi gi manipur gi youth ngasi influence bigadoriba moida akhoi gi anoba life cycle amada usalakadoriba potsida akhoi swaida vacuum ama laibadongna ubase tasengna har kanda ngasi gi akhoi gi youth singsi every year khudingi akhoi gi science da art stream da akhoi class 10 da ina 12 phau da laiba angang singse sugi mati high quality lay talent lay skill lay academic ta yamna efficient oi but adubo graduation hek la abakanda akhoi gi angang sing ge kadai do no loina lup khibdong tawe luckily khara amadi mapanda bangalore da delhi da mumbai da chatna magi talent skill academic tu sanaba pot accommodate tawre aduga rest of it today akhoi swaida layer kanda di akhoi gi political decision making sina akhoi gi youth sing si gi tonganba policy aduga moi gi tonganba energy modern energy si ga adapt tawba hapse sembi da na maram moira kanda akhoi tobom la khang da basina moi gi achauba destiny se akhoi swaida kangkhong chai bado thole na khanjai aduna yamna matik mangan leiraba akhoi gi sili now sing se biologically matamgi matungna sahi yamjalaktaba yarakte yum palaktaba yade masa masu yaruktaba yade senthok yaruk tabuduna maram oirakanda magi sahi yamjalaba mama mapa singdo feeding to bangamakaba yum saba ngamaktaba magi anova infrastructure sing set to bangamaktrikanda society sida akhoi two types of personality emerge tore amana yam submissive personality gi youth group ama aduga amana yam
arrogant oiba personality ki youth group ama submissive oiba singchina kaidorogono ai life se kaisu accept to ngamdre nongan buga yu khara thakchan ba guli sasan ba ganja thakchan ba life se ai enjoy to thoga lore haidra ado another yamna ai de hingne haidna thola banina ai hingdaba yade lanbra sumbra ai darka laite ai lakpatai foibatai violence sejanaba ai ge apamba feeling instinct se ai accept tawdaba yade haidna tholakpa group ama aduna society da ngasi gi dominant oibe youth ki characters se sigi category ani sina yamjalakona maram oirakanda ani maksidi society oina yamna good way ba posak namadi natte aduna ekoi gi society da ngasi manifest oiba youth ki characters se ekoina yamna sounding aba yamna ningba thungdraba yamna pendraba aduga isa ithanda adum aise loijagrasno kaina khan masing china yam kalak pasida aikoina manipur gi anova politics sama traditional way gi politics se anova rewrite ama tawrugena khala kanda kanaga salaga kanaga khombu waraga manipur semgena khanba kanda it needs a band of intellectuals band of intellectuals samaga pullaga manipur gi traditional norms of politics thugaidragadi ekoi masigi classes sing sidagi scap to bayar hojikti yamna hypocrite oiba haitare double standard oiba corruption gi oiba intimidation gi oiba aduga yanga ki oijo oithak sing sina mi sing se mamit tahangan laga ekoi gi man pamba interest to accept to honraga hek loiba mi kupta amuk moise thrown out disposable type the use and the throw the koi youth sing se consecutive election sing se the use and the throw to dana ngasi di akoi amuk anna use and the throw to hum laitawa manipur na maseta na kai rakanda youth karai digi use to ni youth karai the throw to gani haibi gi tangkak se anda ki tangkak se sab sana throw wani na sigi tangkak se da aina ozani aina police ni aina doctor ni aina engineer ni aina profession adune na ai profession da laibana manipur sap to ngamaroi na khanjabadagi aina ai sinfam se thadu oga karigomba samnam to warga su aina contribute to ngamagadi haina khallaga thokcharakpani yamna puksel sengna yam honest oina yam clear oina ai manipur dam ta karimo khara contribution pidhawa yade haidana okay Azarne yam phazana thambire akhoi youth sing sigi hojiki lairiba akhoi marai khai tare ko future generation da akhoi kari tholakadawino haisi tombangam dabagi pot am khakti oidune adubu masi oire haiduna so akhoi politics da youth sing gi participation se masisu yamna maru oi hai tare ko akhoi youth sing yaudana gadi akhoi thaba mataw matam so mai pa oi khaso haina buso dumak lairibane adubu politics da akhoi changapa matam da youth samadi akhoi women sai tare ko ani shi am thina maru oi boy oidune adubu hari basi da akhoi amuk group ani tholak pa hai tare ko akhoi ke haini akhoi niyom chumna torokpa or niyom chumna torokpa asi mayam lai tara gadi dumak khare di dum yaw base masala ri tabri adubu akhoi youth sing amadi women sing sina politics da participation tawbase hana ga yengdarura kanda hauzikka yamna akhoi hamasing se hantharaina khanbi bran tragana makoi singtuna hatak se akhoi manipur gi thoki ba constriction so maram orakanda akhoi new fest pami youth sing da emma akhoi hena power pinning bagi apamba praja miyam sina so laita badina te but adugo akhoi youth sing sida so akhoi tongi future gi khanba youth sing siga hanagi politics ta participation ta already participate tawraga leiba youth singa ani shi khena ba aduga women and youth se politics he na participate tawba se darkar oina khanibra politics haiba se de ibo haijo haiba taragade politics da koina participate tawba haiba ge wane democratic system amadade it's said every person kudimak se compulsory politics to participate tawgadabani we cannot escape from politics haiba posak se every unit of the individual every unit of the voters se my pillar of the present politics in democratic setup ke ekoi individual ingredients ne adana koi flat on state se individual grid lers kind hairam se state haiba se kesunate individual mayam se gi amna chawthok miyeng amani kind haibi se aduna ekoi tangkak se da ina kitang explain tawjening posak amana politics na maya what is politics I will say I ko na kitang swai area sing sida I ko ge
politics and thokirikpasingsu aduga misum miyamsingsisu politics haibase confuse oiba don hekta wada politics hare bhot lap power pairaga mantri oidu politics ne khanba du main tawba mako masimak aigi wahan thokti madu natsade politics haibase de koigi miyamgi welfare gi damta progress gi damta state gi damta thawai hakchang lupna hena phaba hena reality muda kakhatnaba honabudune na lawje maside art amani art amada magi refinement efficiency puritan porokna honabada adu mai tawdana politics to join toriba miyoi kudimakchina magi art to the dedicate to maina politics da leading role lobi ne na khaliba miyoi singchina magi achoba afaba tungi well informed oiba well educated oiba well done oiba parameters singsida work to bigadabani misam miyam dagi moina han smart oigadabani misam miyam dagi moina han front sakgadabani misam miyam dagi han moina voice piba ngambo oigadabani samna hairakanda miyam gi mangjin thaba kathokpa misak adu moina oigadabani adubo ngasigi politician singchidi sangchatta particular oina moida pai phate haiba natte miyam hena khangbiraba potune ngasi koina pangyong kai khudong thiba nangaba kanda moina piriba contribution moina tawriba thaudose koi praja ayambana koi peningai oidabra na khanjai aduna aina tasengna haininga kanda koi gi youth singsida yamna talented oiba spirited oiba maraiba maramdamgi khanjaba youth se sui masik langamdana lei haibase method dagi na ngasi wo tholaiba thaudo wathok singkina sakhine masida koi gi ima indon se isal mayam sina tumba chaba khangdana nongmai mamang da chongjhallaga law khongiba singse aigi ima indon se isal akane adana moigi thauna moigi lingjel se sajanaba nate haijanaba nate namthak nate magi thamoi nungdagi tholko posak kharaduna ekoi kandaba ya de sep tawdaba ya de na thopira ine adana masigumbagi instinct talent se aine hekta man hekta haijillaga sema ya pot nate spontaneous oina tholokuni masadagi mase lamdam masigi miyamgi yamna discern oiba civilization gi machat ne na ide thamjanengi okay adu bo ngasigi praja sing hai tare ko hojik ozana supan bi ki ba ko youth sing imai ben sing na ko gi manipur gi me third tagi thola ki ba conflict sida lawri ba contribution have tare ko tumba mache jaba mache masigi mayam se praja sing na se wa ba gi pan khai lei jabani hosi fawda manipur gi conflict solution bangam jabani normal si prop bangam jabani national highway sing ko gi free and freedom the chat bangam da bagi pot ama khak lei bani adubu hariba mayam se ko gi lairiba hosiki government hai tare ko lengak loan se soiba nara na chagana lengak loan paibiriba ko leaders singsina matik chada baduna ko gi kayani conflict sha horoko matam da ko irang lakshal hauda baduna phajana road map ama yat la kanda ko gi normal si purak na ba concrete of decision ama khak la hauda baduna ngasi gi su kuina hai tare ko conflict se normal si purak pangam da basi lengak loan gi ashoibani hana lobi bya rak mai sigi matang sidadi siang haijaba taragadi sama lengak loan gi asoibani ekoi se Indian Union gi unit amani federal unit amani ekoi gi lengak loan si aina nangna pame na sembanate lengak loan si mu salaina ba Constitution of India haibam lady Constitution of India sina lengak loan si hena masa khaina union list state list concurrent list haidana aina tawdaba mana tawdaba punna tawminagadaba hariba potsing si contradict kanda wayan kati tawna bidamta Supreme Court High Court Lower Court and lady sigi mathak sida judicial review lady judicial activism lady aduna hariba posak sing sina aikogi administrative mechanism si run tawne aduna sigi manung sida aikogi executive legislative judiciary gi posak sida aikogi representative MLA sing sina aikogi lengak loan sida Indian Constitution na piriba parameters sing si aikoina ingraji da hairagana institutional mechanism haibatai aikogi police department lairiba home gi lairiba medical gi lairiba sports gi lairiba education gi lairiba art and culture gi lairiba different things sidagi aikogi lengak pasi semgadaba potida mapum moina paralysis oiba policy da su paralysis oiba administration da su paralysis oiba aduga corrective measures su paralysis oiba
aduga munna yenguragana masa masagi khudong chaba lau hingon sampati leparom da chatpa aduga masagi individual pleasure da koina tahi da ba uhi da ba imai sa mayam rakta wari saning da thogda wa thum da pikhan boina tholpa aduna koina mapum oina yengurkanda ngasi soiriba leibak sing khudong thiba nangi basidi koi lengak pai bi ba moigi accountability ni moigi responsibility ni masida fix tawdingai maram leite yan hanbada book tawgada se makoi da han book tawgada bani masida mana lanba mana soiba haibasidi magi purview manung da leibani mana thonjaba samasya ne na koina misam koi gidi mieng simadda thammanatan atei atopa upai leite na khanjai okay separate administration gi matang da lakchara kan da khogi konthok ba conflicts is khogi maru eba main reasons khogi separate administration gi demand gi su oidoni separate administration demand haring asi fawda dum khogi demand se distain tawraga di leiri adubu somna kanda khogi government ki side gi have tare ko masigi matang da india government ki side gi khoi separate administration gi demand se piroi have gi concrete over decision khogi ai ba hai tare ko adugumba so amata leitbane hosik adubu manipur government plus india government na harba separate administration je piroina hai tarago so hosiki leiba manipur gi situation sida di hoi community sins to khai jokai tabagi potane hosik leiba se amaga changna ba yadabagi situation amakhakta hosik che leibane adubu separate administration gi matang sa ozage ba stain hai tarago masi kamaina yengbi separate administration gi matang hangmaya wahangne manipur haiba state haiba se aigi oiba miengda haijo haiba taragadi kanada Indian Union da Manipur se pullure 1949 da aduga before that the ekoi itias se lising ani hena yamna independent kingdom amoina ningkhatam leba amoina isang sitna lejara ko posak amani adugo matamgi matungina koina pullaba kanda Indian Union da pullaba matungda India gi constitution gi matung innadi state amagi boundary samdok samjinsi magi union list ni leitu but in the case of Manipur ladi madugi yamna particular oiba debate mayam ama leiri moina samdok ngambagi provision lei harisu inda government ama se tarai ne hekta tawba yaw posuk ama natte isam sambada koigi June 19 daga thokriba territorial without territorial limit haiba wahi ahum khakta Manipur mai sakriba potse yes India government ngamagadi madu adum chalo ngamde withdraw tawibudun yam samba potta aduna misam gi kholau miam gi kholau sina ekoi ga ultimate oiba decision maker ni aduna aibu haijau haiba taragadi Manipur gi territory thugai gani haiba se Manipur da laiba miyoi punamakki apamba aningba natte mase misam prajai maraktadi akhoi masen amaga nuksinaba thajanaba punna pofam phaminaba punna saminaba punna sharing tawba sai motadi leirina khalle kanagumba elite group haiba tai elite to so haining de shadow haiba tai mawong ta daba mauchen cheng daba leader kharana masa gi popular oinaba masa gi position kannaba hotnaba da anova theory kya sagala kanda ekoi se power distribution da mirai bere bene ekoi se employment opportunity da mirai birabani ekoi se development works da ekoi se mirai rabani aduna ekoi to haina leibana phai ka haidana tongan ba narrative sama sagalaga samsamba ekoi community singchida singchep thabagi posak se disang sitna torok pase mafam matamgi matungina ekoi gi lengak pai biriba singchina check tawgadabani adubo ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯃꯇꯝ ꯆꯥꯅ ꯆꯦꯛ ꯇꯧꯍꯧꯗꯕꯗꯒꯤ ꯃꯇꯝ ꯆꯥꯅ ꯃꯗꯨ ꯋꯥꯔꯣꯏꯁꯤꯟ ꯄꯤꯍꯧꯗꯕꯗꯒꯤ ꯉꯁꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁ꯭ꯅꯣꯕꯣꯂꯤꯡ ꯇꯧꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯂꯣꯏꯁꯟꯕ ꯉꯝꯗꯕ ꯃꯥꯅ ꯑꯣꯏꯅ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯆꯦꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯁꯨꯝ ꯆꯥꯎꯈꯠꯂꯒ ꯇꯥꯟꯅꯕꯒꯤ ꯄꯣꯠꯇ ꯅꯟꯕꯗꯧꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯗꯤ ꯉꯁꯤꯁꯨ ꯃꯉꯥꯏ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯈꯔꯗ ꯃꯣꯠ ꯃꯥꯟꯅꯗꯕꯗꯧꯅ ꯂꯩꯔꯝꯃꯤ ꯉꯁꯤꯅ ꯑꯃꯠꯇ ꯄꯣꯛꯃꯤꯟꯅꯕꯗꯧꯅ ꯂꯩ ꯉꯁꯤꯅ ꯀꯅꯥꯒ ꯑꯃꯨꯛ ꯑꯣꯏꯔꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯌꯥꯅꯔꯛꯀꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯏꯍꯥꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯅꯦꯅ ꯑꯩꯗꯤ ꯂꯧꯖꯩ ꯑꯗꯨꯅ ꯇꯁꯦꯡꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯔꯕ ꯇꯁꯦꯡꯅ ꯁꯣꯏꯔꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣ ꯀꯣꯔꯠ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯁꯤꯁꯇꯦꯝ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯤ ꯃꯥꯒꯤ ꯗꯤꯐꯔꯦꯟ ꯃꯦꯊꯠꯇ ꯃꯗꯨꯒꯤ ꯄꯅꯤꯁꯤꯞ ꯑꯣꯏꯕ ꯀꯣꯌꯔꯁꯤꯞ ꯑꯣꯏꯕ
collection tawna ba mechanism mayam leire masi tawraga matam san government na loisan bigadabani aduga hojikti government sina ekoige peacekeeper gi type da moina phammaga leiraga community ani ji thajalaga chikna han badawna tawba aikoi masen misunderstanding si hena thon badawna tawba aduga moina siba naba thokanda asiba khungat badana henna thawai sangba asiba gi paisa pibada mantikna bana henna thawai luppa aduga mai makai lejadraba IDP sing sigi sakthungda thika tognaba khotnaba yum sabada aigi magi thika lahugane henna munnaba punamak sing se punjalaga crisis se makhata na adum chondaraga moida senpot nungai dongna khanba aduga moina tawruba asoiba aranba singdo irang sina nathai halaga moigidi tonba sendon senjau tanba mama oina tholokpadongna tawse manipur miyam gi laibak thibane aduna hojikti ekoi miyam hupna masida awareness leiba sangi involve tawba sangi check tawmina ba sangi poloida mangmin naduri se mitop natte elite group tu natte leiminari ba ekoi masen lanjadaba ekoi masen se hatok naraga yum mai thadok naraga kang khong jainaraga saba thakko phangraga ekoi masen de punna sinminagadabane masida wari se khogi ayamana khogi below poverty line da khogi leiba music sa ayamane bo wari se khogi sen jaw pai ba khogi music di wabagi mami ta da ba haba tare ko matang sida mula kanda khogi hariba situation se sum kushalak pana mar bora kanda manipur lengak se khogi marak amba president's rule thambre ko president's rule thamra matung damuk khogi khogi wakat pinaba mapi pam ta leitre popular government amakha assembly ro habigi potu da mukti pantaro so lai hojik se mu popular government se sema kanda newly chief minister ama ora kanda khogi lairi ba situation se handle torok da baduna maram ora kanda president's rule dun hena parameda habigi ko miyam da dum hainarak pase dum yaw to banati aduna lairi ba government sigi asoiba mayam haitare ko haidi praja singi sentiment khangna thabak to torak ta baduna khogi lakadori ba election da khogi present government sida lairi ba leaders sing se masi praja sina yaroi da bagi maram haitare ko masi se conflict sigina khak oigadori brana chagana atop atopa makhogi praja singi khoi hoji thoi ba conflict sida ngarang han makta so khogi naga taruk khogi hatki bagi khoi crisis thopos loidri kuki ahum khogi rimsa purak bagi wahau lairi adubu ngasi fawbada thoki ba khogi innocent people sing se khogi terrorism ki equity sing kuki militant sing na chathara pa matam da khogi NI da sina kreabi pot se government ki kai common noiba statement adum oraga lai adubu how far NI da sinari ba khogi case suna kadai for justice for pangam kre karam ba khogi wire phang bangam kre have sidi hangba ya ba question am khak su lai ni present government ki asoiba amtang haibi present government gi asoiba sidi amakhatang bun nat haiba tai maramde from the very beginning ekoigi qualified to idaba mayam amana ekoigi form toksangraba changjangraba posak amane na aidi haijaningi maramde mangonda piriba constitutional responsibility magi power and the functions si masak khangjadaba haibasi masemok daita soiba leitre maramde manna karigumba gentleman oiba taragadi ma graceful exit tawdabani mangonda pirisi magi famsi aigi lanai fam natte ojama oina aina ojama oibri tokpadi ya aduga laiba ki lawmaker ma oina laiba ki laingak pa amoina mana leirakanda laiba ki laingak padu mana mafam khangna magi budhi lawsingna magi capacity na run tawba ngamdraba aduga mangonda piriba constitutional provision mayam do masak khangna mathau pangthokpa ngamdragadi masidi khandaba tawdana hainaba tawdana masane exit tawgadawni hena efficient oiba capacity leiba mi amada madu sinabigadabani laiwa ki swars da mana paibang ngamdana sum kanjalaga leiba haibase praja miyam si man ransom dawna hena wahanabagi masat amane masita sengna hargadi it is a great crime to the people of Manipur. Mana magi mathau pangthokpa ngamdana aina ngamni haidana kanjalaga ama haijan ama tawsan tawga sum continue tawbase prajadi wabda ayoba thakta leithokre ado ngasi waba haibasi hainingai tamningai letena wa siangi thungi phibumda wabda nate lengba yadre chatpa yadre anabagi hingnabagi lanphamda masa masugi mai masing tambada aikoi je totally
totally paralysis ne samna har kanda method gi ngasi bo ba koi singla ben chat pa yadre if government ne yamna afaba government am oragadi ai koi mathak natragadi aviation sida civil aviation sida ai koi 50% subsidy tawro ai koi concession piro ai koi lamben se hangba ngamdre na haibagi mahutta aeroplane gi fear se hana dagi triples and 4 times increase over aduna ai koi di samna bo haining abani manaraga moina sendong talabra haidana warba misum miyam sing mathaksa satba yadre harigdi concession pigada khudam amakhaki wani potsegi maman india gi level da koi se inflation da 11% ne koi da leiri potse somna kandana business fail oire agriculture fail oire everything sing je loina fail oire phangba pot khudimak se magi surcharge mani uba masung udaba taxes mayam na yomaga leibe sigi mathak se da amu pusalakpa yadabagi problem amuk leire aduna masigi saitheng sidi matonda phamiba moide khangbiramdaba yai adubo khwaidagi bottom da leiba mi singsina wabsidi upai litangi ware sendona khwang koire hingbagi landa subham nombam satpham leitaba mioi mapo ama oiba haibase handaki century sida masimuk khudong thibase sidagi hena saningai oidabran khale aina khanbadadi akoigi hausiki myam so koi government gi asoba the government ta honingba hai tare ko amadu toroktabaduna marabora kana ngasi fawle situation se hena worst of situation ama khakta su lakpo oiduni tawdabu koigi thoiba conflict sida koigi BJP koi party gi hai tare ko koi ruling party da lariba sige koigi koi leader sing yauri bane adubu masi yauna koigi deputy chief minister fabu orabane adubu pulap phaminara kanda koigi tatok tasin gi pot have tare ko assembly mi fawse pham da basa sukimatic ti koira bani okay ye phambi opposition plus koi ruling sing khanara kan assembly mi fam ko bira kanda koigi manipur gi leriba situation se how to tackle have gi possible khana se have gi opposition side so fong dor pos namam leikra bani adubu masi fawda assembly mi fam pham da basul pham da na du maksu to ai ko matang sida koigi assembly gi speaker hai tare ko speaker sina logo doriba thodang hai tare masi mapung fana lowi na khanbi bra manipur conflict sida koigi natragana mana magi mathau hai tare ko ase fazana tawi hana lobra ntranga tawde hana lobra koigi conflicts gi matam sida conflict ki matam da ai oiba individual view nataba prajamayam gi view da speaker moina honorable ne aduna koina prajamayam na yamna pen gi da basi me thar gi irang horopada kuki jo group ki amali tarana manipur gi basic oiba territorial integrity gi wang da separate administration pigadabani haina pulap manaraga mana MLA mo oina wasakpada mana promise tawriba constitution gi provision dugi mayok act tawda koigi honorable speaker na matam timely magi oiba miengda moigi mathakte action lokhattaba se masina manipur gi itihas ta amna nungai taba thodokse chauna makha sathar prana khale karigumba matamduda kukijo MLA tara dugi mathakta suspension bu oiro penalty bu oiro piramaga misam ama oina moina wa ngangamba taragadi India amasung India gi wang gi foreign media singsida representative of the people loina moina dignified body moina ngangakbagi weightage uga common man no ama oina ngangalamba taragadi ngasi thuiba crisis asuk yamna hudong thiba tangkakche yoromdabasu yaena khalle adubo makoi the free hand tharaga makoi gi lokatum thokpa punishment do pihum thobado pidana aikoina ngasi boba kallaga thambase masi achouba aikoi gi speaker gi mathaune masida landa chumbadudi magi legal gi provision laibiram ngani ain haijari basidi misamana amana khanba wakhal duni mase check toromagadi punishment toromagadi asuk yamna thiba kholau se aikoi gi leader na yari misam akoina matung ingadabani haibigi posak amada achouba furup sing sina tawraiba pot sing se aikoi matang chana lotion hodabagi wafung khara leibra haida misam amoina aidimadu thamninge aduga yamna kupthaba pot tudi lo yoba meng do oina jemana chungladran khamje adubo isama akoigi politics na nona khongdarak pa ma oina hai tare ko hana dagi so already akoigi ozagi sinfam da so leibirame ko adubo manipur gi thokriba conflict hai tare ko masi sigi house fawda akoigi normal sida lakpa ngamda base masi normal sida porake conflicts da akoigi thuna resolve tawgi hai taragadi
karamba road map yala kanda kari thabak lokhatla kanda kogi manipur se fully normal sida hanjalakpa ngamgani haina isana thajabi hoi masi yamna chawi scope amane yes adubu yamna short term da kogi normalcy da yan han law and order si establish tawba ma change kogi sagon chukli nan thoki basi chukli han paiba ma changbu dumaina adana manipur da conflict si election ge hairagadi kogi constitutional piriba institutional mechanisms kogi department sing sigi through sida magi tawgadaba daita singe mapa chumna for example home department na home gi mathau phajana tawba pwd department na pwd gi mathau phajana tawba revenue na revenue gi tawba education na education gi tawba sports na sports gi aduga art and culture na art and culture gi tribal affair na tribal affair gi tawba gi mathak sida aikoi gi leiriba misam praja yaningba masung yaningdaba singsi thamoi nungda kari leirige haibase koina mamutana khangdo kanda moi apam pam de singse thidoga koina power sharing bu oire hena ngasai ju haijagiba development work bu oire natraga moi gi soto ba moi gi pendaba pot singse koina khandok minara kanda inclusive oiba haibade koina moi inthokpa nataba moina so koibu lana khalanba nataba ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯝꯃꯒꯁꯨ ꯃꯗꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯣꯞ ꯇꯣꯞꯅ ꯊꯝꯕ ꯉꯝꯕ ꯃꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯒꯁꯨ ꯃꯣꯏꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯣ ꯇꯣꯞ ꯇꯣꯞꯅ ꯈꯟꯗꯣꯛꯄ ꯉꯝꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯂꯥꯜꯂꯒꯗꯤ ꯂꯥꯜꯂꯦ ꯑꯩꯅ ꯆꯨꯝꯃꯒꯗꯤ ꯆꯨꯝꯃꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯂꯥꯜꯂꯒꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯑꯃꯨꯛ ꯔꯤꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕ ꯑꯃ ꯆꯪꯉꯦꯅ ꯈꯜꯂꯤ ꯑꯗꯨ ꯅꯠꯇꯗꯅ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯅ ꯂꯥꯟꯕꯨ ꯂꯥꯜꯂꯁꯨ ꯆꯨꯝꯕꯨ ꯆꯨꯝꯃꯁꯨ तौरींगै यारे हारगदी अखोई पुंजनबा यारोय अदना पुन्न हिंगमिनबा हाइबसिदा असोइबदी लेतबा हौनदे नुंगाइतबा लेतबा हौनदे पेंदबा लेतबा हौनदे मसिदी मियोइबा खुनाई मचतने अदुमक ओइरगसो अखोइना हिंगमिनबा हाइबसिदा compromising तौबा अदुगा ngaknaba अदुगा सेंगदोनबसे याम मथौ ताई अदुना गवर्नमेंट हाइबा पोचे आइबो हाइजौ हारगदी यामना organic ओइबा body मखकने society sidagi government polpane adana society oiba character sida phina kupsalaga government oibane adana society da leiba miyam sina magi individual moral character singse chumna salakandari government su phagadabane adana government phatte haidana aikoina government da pangtai taina basa basic oiba society gi moral character se mangdharakpanane adubo society da moral character se kaidobugi mange ino hairagadi society की moral character से nurture तौरगा update तौरगा अखोई मतम मतम की होंग इबसिगा इरोइना न सलनगदबगी मथौ सिदे गवर्नमेंट न तौगदबने मदुनबु education department हाइबा art and culture हाइबा sports हाइबा health हाइबा मयाम सिना society की organism से मतम की यावोन सिदा update तौगदबने समना हारकांदा अखोई Nokia phone ना research and design the update tawdana outdated tawdumaina manipur gi misam praja sing se pali government sina magi thought adu capacity building the skill the update si tawdadana namchalaga thambasina ngasidi contradiction tholpane na khanjai aina khanbada aduna government na magi fatherly motherly role lauraga magi masa manau sing se afaba system amada yokhatnabagi daita se hundoga thamubasina nang thokba tawjaro na hundokibasina akhoi ngasi kangkong chaiba samaj ma orakane khalle adubu manipuri haiba jati sidi south east asia da top community amane akhoi se lainga ke ka henba interference audraga so ngasi aikoina sports lamda culture gi lamda classical status taga phangdana aikoigi primitive tagi tribalism dagi folk stage laiba folk dagi koise classical state taga karaktana india gi manungda classical oiba race aikoi manipuri sing si khatani ayamba north east india dele koi khatani yawi masing yam yaw natte latin greek sanskrit ka leiba sumaina aikoi thak wang karbu community amane masa matamdugi government na matamdugi langak na semanate mi singsigi masada aesthetic value aduga kathokpa sincerity honesty mayam sing yaw semjaraba pot amakhakne adana aikoina manipur aseng asi langak soibadagi
khitang ware hairaga su manipur mutgadaba natte manipur kaigadaba natte manipur maramdam gi damakta khanba macha manau lising da koi leirina khalle adana anauba manipur gi hope akoi mangde aduna akoi gray area se akoi punna tana minaraga hona minaraga pau phaudok naraga satminaraga di yamna phajaba manipur global standard ta koi se achoba player oiba ma ngamgane haibigi thajajaba singa loina ne aina ngasi thabak tok thoga miyam marakta punna society gi politics ki changing agent ama oiba ngamjanabagi tanjama khatang lawjage na thola is okay adubo khagi system semakadoriba lengaklon semakadoriba khagi lengaklon da yawgadoriba leader singse masi khanbagi right ti praja miyam da lari bani praja miyam na adik chaba khagi lamdam sigi khagi imale baksi fazana khanbi ba khagi tungi future generation gi damakta khalla kanda afaba tabak torokada ba khagi mihut se thagat pagi matam se thengbu thengmal labani habi yare ko khagi adubu kendra dugi khagi miyam singsunadi khoi farabani mahaksna qualified oiraba leader ni hana thagalakwa ngaktani dubu system anu changra kanda khagi praja singi hek tayona ba apamadi mayo tayona bada hek torok pasida praja singna regret charapaguma sidum yaudaba nate adubu ozagi kendra da khoi lakchara kanda khoi ozagi kendra sida ozana thengna bi kadori ba haitare ko masi ozi speaker oina lari ba khogi misak ama khangni khoi ozana khoi election da thengna bi kadori fase how far da ozagi preparation yes thambi yamna nungai ba wafam ne ai kendra gi tantak pa kitang haijaba tare ai kendra si ai kendra ne thagat natte atop mina khallaga di mase bhaam da salani Yaiskul kendra ne Yaiskul kendra haibasi manipur gi manungda ai yoyo mot di it is a topmost kendra ne manipur gi civilization se masidagi generate tawen haibabu yawa kendra ne masigi jaga sidagi manipur gi ningthoro kaya ama pokre masigi jaga sidagi manipur gi social reform kaya ama pokre masida first educationist first lawyer first sportsman not the culture the drama the isai the nomai the mathona marigan phaba kathokpa miyam asigi punbam ne aduna ekoi gi sizam irabot koi jamastan da Yaiskul sauro even theater the room hall theater MDU theater Cosmo Paradise Banyan akoi sigi ngakte ne Cosmo singer da hairasu nomai thim pahari gi mamang degi laiba ahalaman degi hora kan hoji phauda laiba Birendra Kumar degi adagi anau ba Tomisna Sharma degi naron da laiba lady sister Jentu Kumar thangjam pora mayam laiba site academy award da BM Masnamba hoi laiba thangjam ibo bisak hoi laiba koi ge doctor da koi tamu kunjebi hoi Dr. Tondo mai sin senior gi ne aduga makha tarakpada koi ge lairiba administrative officers sing chida sanoi the first Olympiad koi chida Olympiad ani ahum lairine adagi sinai from the hierarchy generation tuna lairaba thangjam gi sahi samri jaunga manipur gi jaga amatta da ngasi bogda living sinai from si thangjam wangkhai gi yongthi bamulika gi phanek sabam bori gi adugi sumatakta koi gi nat lining laisol da Hindu samurai gi sampradagi koi Vaishnavism gi horofam bamule kai se leine sana mahi gi koi gi inat gi horofam oiba hing khongban gi lining phum se koi je leine aduna hiram sing si loina yeng orba kanda koi gi human composition se wonderful composition ne atopa jaga amada miyoi ama ani yaw se koi sidadi phanam yawre na khale aina khan aduga yawriba misak sing se adagi IS da haira se koi good IS da koi corruption tawdabada sen sadabada mayam gi mating leibada koi yamungat ke ni mai hoi anobada koi gi angang am tholei si moi matau tamna afaba bureaucrat mayam su tholei adagi satra sing su wonderful level personality ngak aduna asuk yamna afaba mithit mayam sina leira kanda koi gi sida sahi tara gun sida yamna nungai teba sengar thoe in the handaki MCS parikha da koi gi sing sida MPS pudi ma yawi MCS amu yawa ngamde angang sing se NEET G da hoti da agri da military service da anu generation da competition tobu ngamakta ba fwai na yengba kanda BA di lore MA di lore pikthana leiba post na 3rd grade da koi gi 4th grade da BDF ta go oina tana khalakpa to the
to the top post tana bagi mahut down loina kumdar pa aina feel tawi flyna hojikti digital gi is ni cyber ni aerospace ni data science AI de laga millionaire boy billionaire oi me yara ba tangkak sida ai khoi gi sina top of the imphal mayon da mapa mapudi maton yona karaga moina target khona taba BDF oina bagi pesa pijabarom de chelak aingon da feel tawa haibatare college oja ama oina aina thijabada aina sumaina lei hojik phop the Manipur goiba scenario da amasung ai Yaiskul kendra da ngarang na handegi hauna angang sing sigi survey tawe talented oiba science oiba kam lege haiba singje scientific ta thajaba asul mate angang sing che lerame ai de doctor need jidan natana anu fields de tamngane hai adubo graduation gi thak si loiba kanda mama mapa sing senthok leitaba guidance watpa aduga anouba mahi masing gi thak sida mieng ubangam guardian yaubunina angang sing ni beda aina ngasai haijabada loina mangi badung na toba mase ai khoi gi damuktari yamna acho human resource pool lama mang dena aina khanjai aduna Yaiskul kendra da ngasai takpi ba kari gi damakta asuk yamna phaba human resourcing se develop tawdrino haibataragadi aina ngasai tasinjara kanda democratic setup sidade ultimate decision make tawdoriba praja gi destiny create tawdoriba praja bu man aphaba mayon da pugadaba sidi ai khoi gi political leadership china pubigadaba ne ai khoi gi leadersing sina ai khoi gi leiriba miam sigi potential miam sigi aspiration miam sigi leiriba standard magi wazaba watpa paba karai da kari mel karai da kari tawni haibasi khanbi bagi mahutta hojik si unrelated haiba oigadra masi yam hairubudi phatte laisang sadana mantop sadana drains andana khonglam sengna leiboina kumdarakpa tasengna hair kan sisu basic needs amane but need of the hour day aikogi immediate oiba human resource samgatpa immediate oiba social conflicts sing settle tawba immediate need oiba senthungi phibam piba employment opportunity phanganba family amamam da hojik saina survey tawjaba kanda basic income si 15000 bu earn tawdaba yawi family ma run tawba kanda macha ani mama mapa 40-50,000 na pairaga run tawba yadraba kansida 10,000 15,000 earn tawdaba family se asuki matik masing yamna leiba adudi kaido tai sendon macha macha puba tai mingon degi namthak sori da haijan batai hingna ba hotna ba maduna family crisis lai aduna hojik sangchatta khoi sida sireba mi se ahalaman sahi humdra marfu suba siba budi sahi kunthra manga de ne yang khaibu gi range siba nupa sina pek thale maram de yuda forda aduga lamcha saja chumna siba mi sina dukabi masing yami aduna moina hundok piramaba innocent oiba angang sa ayam problem sing du da khoi gi maru oiba reason hai tare masi khoi gi drug abuse amadi masi lai base unemployment ki issue shina oigadoi ni khoi gi youth sing se unemployment ki issue sa to ki but unemployment rate to ki matik wang e khoi gi state sida adubu masi se khoi gi state government hai tare ko masi gi matang da khoi country oiba khoi gi road map na jagana khoi gi policy amata sim da baduna hariba unemployment ki rate se wang khalak paduna khoi gi depression chalak pa khoi youth sing sina khoi gi suicide pagi youth sing se hena mangtarak pa drug abuse from da khoi chalak pa ya bagi lambi se unemployment sina main cause ne na khanbira main cause ne mase ai de sumaina bu khallabani mase intentionally tawbra haidan societies da maram di kaino da urban da lairaga forest of the poor khungang da lairaga di sing da chatpa yai pat da chatpa yai umang da chala sing chanba ya khwaidigi miyo ne wa buse urban da lairaga poor oi busini senthok thokta ba mama mapa gi thamoi da burn taw buse magi yumlon na badui masana ice cream lupa yang kai piba macha bada ai sa duna sai harap dai pije da bayaro yumlon na bi angang na society gi change birthday ma taw kanda gifts ma piba kanda ai sa du pi harap da mama moin ai khang na lai bungam mo siumba posak sing si leiba sigi mathak sida koi senthok lamben employment opportunity kaim ho pi dana phajan dana punjan dana thambachina koi gi thak se kam yam nem dharage haibu handak
oiba yai oidaba yai BJP gi ekhoi boot level kamal sakhi kaina khabar kagas watho oinariba lising tara pigani crore sahum yankhai hapna leire chakou da pigani kai se khoicha asoma thaba sida ekhoi lanjadaba innocent oiba ima indon इज्जत अमदे लेरंबा फनेक खोंदाई सेलगसु मिंगोंदगी करिगुंबा थुम सामा संबुनीदना चमथोंग थोंगगा सारगा हाइनरकवा इमा इंदोन सिंगचे सोरोक वांगमा चत्तना एमएलए गी मयुमदा चत्तना आधार पोरो अकाउंट पोरो सोई तोरो कंडीशन से एक्सेप्ट तौगदमनि कायन चलेसे केनोदा अखोइना सुम येंगबा कांदा मियोइबगी स्टेटस मेंटालिटी से पूरा डिस्ट्रॉय तौरबा डिस्टोर्टेड तौरबा अखोई खंदबगी सांग से पूरा मांगनरबा डिफॉर्म तौरबा ह्यूमन कैरेक्टर मोइना कुमदहनबसे सिस्टमेटिकली मखोइना तौरब्राना खले अदुगा खोइगी सिदा सुन्नते पाइबिरिबा थोंगम सिंगसिदि मोइना पाइरिबा पैसा सिंग सुकी मतिक अकीबगी मथक्ता पाइगरे अदुगा प्रजा मोइना असुकी मतिक लाइरबा लैगरे अदुना अनिसिगी थोंगसे अइदि स्पॉन्टेनियसली नोइंगली प्रजा सिंगजे सुगमतिक लाइर हलगदि इलेक्शन दा सुगमतिक लाइन मैनिपुलेट तौबे याय कनोदा ख्वाइदगी खौरांग लैरदर इरिक अम खिकपदा हतंगी मित्रंग तौबसे याबगी अचोब खुदोंग चाबा म लैब्राना खल्लगा मणिपुर की इम्फाल वैली मयोन द लैबा कोइगिसु केंद्र गिसु मंगाय करियुम मखलि खुदोंग चाबा मत्ता हन्न येंग्रकांद भोट तौगदब था तरुक तरेत सिदा डिप्लोमेंट वाकनी मिनुंगसी पोइबनी अदु तौरिबनी अदा तौरिबने ना खुदक कुंगा चेनना चोंगना लैजदबा चमजबा एगे सिलनो मयाम सिंगसिदा ब्रेन वॉश तौबा मानबगी मओंगदा इलेक्शन की कैंपेन अमा चथबा अदुगा लैंगाक सिगिसु मसिगुंबा चेक तौनबगी मेकानिज्म अमा सिंदबा मरमदे सब मानबा खुरामबदा सोसिनबगा सब मानबा ओइना तौबसे सिना मपुमैना मांगिदि अखोइगी सिस्टम सिदा करप्ट तौबा सिस्टम की यामना फाइन फैब्रिक से लाइखा ताना मांगल कांदा सोसाइटी से कोइन कुमधबगी मसा अमा ओइबान खंजै अदो अखोइगी इलेक्शन गी मतांग होजिक नुपी सिंग दा अखोइगी लिपालिसिंग तरा येंबगी वाफम सो ओजाना फुंदोपीको मसे अखोइगी वुमेन एम्पावरमेंट की दमकता सेल्फ एम्पावरमेंट की दमकता अखोइगी नुपी सिंग दा पीबा अदुगुम मतिंग ने हाबगी पोरम खौसो को स्कीम ने हाबगी पोसो हाइरिको अदुबु हारिबा मयाम से अखोइ इलेक्शन की अखोइगी पॉलिसी हौराबगी मओंगदनिको अखोइ हुजिक लेजे अदुबु इलेक्शन दा अखोइगी मनी पावर मसल पावर से अदुमक मसी फत्ते हाबसिदि मी लोइना बखाइने अदुबु मसी तौद्रब्रा हाइबदी अखोइगी 100% तौद्रे हाबदी सुंगा मग यादबगी पोरम खक्ता लेबने अदुबु इलेक्शन की मतम दा अखोइगी सेल येंबगी थबक से मसी तौदे हारगसो अखोइगी नक्सलाबा मतम दा अखोइगी वोटर सिंसे फ्लाइंग दा फाबा खोटपा याम लेनरिको अदुबु इलेक्शन दा सेल थादबा सेल येंबसिना मसीगी मतंग दोजागी बा मीटिंग से कमाई येंगी इलेक्शन दा सेंयनबा इलेक्शन दा माल प्रैक्टिस तौबसिदि डेमोक्रेटिक सेटअप सिदि साम यादबा रूल सिमायक लैबा पोसक अमने अदुबो याम सामना हायर कांदा अखोइगी इलेक्शन कमीशन की प्रोविजन सिंग से मागी सिस्टम से भोट थादबा इलेक्टोरल रोल सेम सोना कंदा यामना अखोइगी थवाई पांदबा पोसक ओमदो ओइन चंगजनबदंग तौ अदु ग्राउंड लेवल दा तौगदोरिबा मीसिंगसिगी बिहेवियरल पैटर्न सिदा चेक तौनबगी थबकते ngasibo तौदब्रान खले मरमदे मासिदा तौदोरिबा इन्फ्लुएंस तौदोरिबा पॉलिटिकल बॉडी सिना मोइन ओइन डायरेक्ट तौदना लैरबनिना स्वाई मतंग सिदने अखोइगी इंडियन डेमोक्रेसी की माराइबक थिबो ओरिसे मसिगी स्कीम से चुमना चतकदोरिबा चुमना पुगदोरिबा मखोइना अरानबा पाम्बैसि मकोक्तगी ओइन मोइन चथरबनिना प्रजा मियाम सिदा अदुम लांग थुबने हाइबदि अतोप मीना तौबनते गवर्नमेंट पाइबा मोइना मोइगी पावर से मखाताना अदुम कंटिन्यू तौनबगिदमता यामना ओपन सीक्रेट प्रजा सिंगसिदा नमथाक अचोब तौबगी ओपन होइबा मेकानिज्म ने इलेक्शन मयादा वोट पीबा अदुसु स्कीम ने हाइबा तारगदि स्कीम से पब्लिक मनी ने गवर्नमेंट की मनी ने गवर्नमेंट मनी से अखोई पैसा ने गवर्नमेंट से कछु नते अखोई कॉस्टोडियन ने अखोई बुंगापी सेनबिनबने अदु इतरदि वेरी फ्रैंकली ओपन होइगदबने एडवर्टाइज तौगदबने क्राइटेरिया लेगदबने अदुगा याम ट्रांसपेरेंट ओइना मियाम सिदा खंगनगदबने अदुगा लोइनमक इंक्लूसिव होइगदबने होजिक तौरिबसिदि जस्ट मागी बीजेपी की वाकर खर खक्तदा सेल्फ हेल्प ग्रुप पी फंगलगा वुमेन एम्पावर्ड तौगनी हाइबा पोसे मसिदि यामना नोकनिंग पोसक अमने मणिपुर गुंबा यामना पाक सनबा लम असिदा मागी पार्टी वाकर दुख
kin namada atopa chamjaba khangjadaba miyamdo aduna khoisak thabne aina khalle aduna masigi potchidi akoina khudakta akoi withdraw to hongadabani aduga masida sili langiba policy even chief minister bahuna sako mayada account da lupa crore sahum yankai account sangal lagani gaina haibasi magumagi dignified orba position amana haibase wakal kitang khandaraga haihanninge mase yamuna khandharogadi yamna ikainingai oiba wahi watane na ine khanjai hariba me amsta gi so koi praja miyam na so koi gi wakhal taba ma khak su change party gi matang se koi election ama thina tar di koi party represent tor kan party ama dagi koi gi candidate on thola ka dor bani adu hojiki manipur gi lai ba fiwam se da de koi regional party gi movement achoba movement ama khak su lai ko koi regional party khra form to ki pagi pot ama khak su lai re national party sing da koi praja sing gi thaja ba se mangak pas number number kan regional party da mai on sala se habagi koi praja sing gi koi gi wafa me amum su lai ozana election se thingnabi matamda national party or regional party karamba da henam jing thamaka karamba party dagi akoi gi election thingnabi ge na khanbi yes yamna phajaba yamna critical oiba question ne regional party se akoi lamdam sigi hawa nuksit aduga laihau du sauruk mi ma oina akoi gi lamdam sigi tonganba nuksijaba regional hai se kesunate ai region sida affiliate tauba sibu pamjaba sibu pamujaba sibu kanjaningba mioi amani yam sengna hairakanda adubo hojik manipur gi context da regional gi ithil pibangamba political parties se akoina time tested tauba parties se ngasi bawda akoina ubangamdaba se haibadi anoba khara thole haiba koidi ujare but they are not testing yet okay hojik changyeng tawdro posak amani moi composition moi way of operative mechanism aduga moina singai tawgadori haiba se my formation stage da leire aduga operational stage da koi kalai bobu leigadoino haiba se koina uba phangjadre makoi su hena phabu oibisano miyam gi dangta aphaba tawgane na khalaga thopirakpane sigi tangkak sida aina thamjining wapam amakhakna hujik manipur gi leiriba environment amasung circumstances sing sida community masel se amaga yamna mong ta da mong amda hana sunaba tawdana leiba pot sida community punamak sigi inclusive oiba regional party ma create ta bung amagadi well and good aduna punna thabak to ba party si ai hujik yam kanna yengjari hujiki oina aina preference pizaba taragadi ai adum sengna haidokjage hojik manipur da government paibiriba bjp su magi somna kanda hindutwa gi kari wapum ayam leiba koi muslim naw yaw da khoktuk chabu oiba aduga magi tongan ba ideological base na section wise oina to party oina oibusina aina su kaya masigi positive thana yengjai aduna hojik phogi oi aina yengba miyangda manipur gi leiba crisis sida ekoina top priority piraga aigi rajniti ki destiny aigi journey se sasagena khanmanina aina congress party se han khudong chaba mo oigidra na khanjai maramde congress party da hoji se multi ethnic composition se loina yawba yabagi space ma laigidra na khanjai maramde manipur laiba kanglup kunthra mari se aikoina amatoina punba yaba party se hoji kidi congress na magi platform sida chingjanba ngamgadra na khalle samna hairakanda nagagi npf leire nagagi npf ta kuki yawba maitei yawba kisu uba leite aduna mai community base tawraga party si semna banina adu aina phatte haiba natte adu aina apunna manipur ma tung koina sanaba yaba manipur magi meyang da thabak tawning banina aina hojiki oina di secular da base tawba aduga miyam hupna punna work tawningba atominaba yaba platform se congress party na oigadra haina aina khanjabana maram morakanda ai congress party gi banner makhada election fight away na in khanjai regional party da hairiba inclusive oiba community singse loinamak yahunba ngambadan natana yahunbadan natana masana yawuda free akiba leitaba binding leitaba yam communicate tawba ngambagi stage amda regional party sina ukhatpirakpa ngamagidi ekoi gi damak su live phabani lam singi su live phabani adubo aina congress yawje hairasu I am not divert from the regional spirit
ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯃꯥꯟ ꯀꯜꯆꯔꯗ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯀꯜꯆꯔꯗ ꯃꯤꯅ ꯍꯥꯏꯔꯒ ꯄꯨꯡꯆꯠ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞ ꯋꯥꯔꯦꯞ ꯂꯧꯗꯕꯗꯧꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯆꯠꯄꯤꯔꯝꯃꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯌꯥꯖꯅꯤꯡꯗꯦ ꯃꯔꯝꯗꯤ ꯌꯦꯁ party amagi member oragadi party ki discipline ngakadabani but adubu aigi ima leba ki fundamental principles the question toragadi aigi priorities aigi ima leba iramdam sida aina top priority pigadabani madugi damakta aina party ki kari ki potto ninghan nabat tawdana yaragadi yare yadragadi yadre haibase thamoi sengna haibu ngamgadabani aina aigi ima leibakku khudong thibada taraga aigi politics na handle luiyana khanjaba miyoide ai nachade loishalakpada ino ozadagi padhamza hangjani basa khogi election su naksale 2027 gi khogi haurakpada khogi election su thengnaga doribani adubu praja da habitare particularly khogi Yaiskul kendra gi haitare ko praja singda ozana appeal haitare ko lakadoriba 2027 sigi elections ga mari ledana tawningba appeal sitang thambiyo ai Yaiskul kendra gi praja da ina thamjaring basi khara makhai lei haraga su yam tamtak pada ikoi gi Yaiskul kendra se ikoina makeup thokte hai natte ikoi gi pari puri dagi ikoi gi idau haktak tagi abo haktak tagi ibudau haktak tagi ikoi se top pa quality leiba aduga yamna innovative oiba aduga sacrificial spirit leiba ikoi gi area gi mioi amani aduna Manipur gi on ba haibase ikoi Yaiskul dagi on gadabani ngasi Manipur na ware haraga Manipur gi solution pigadori base Yaiskul kendra dagi hodokadabani haibase gi accept thajabani aduna aina ikoi gi praja singchida asuki matik thajai madudi aigi pari puri gi afaba achumba aduga ikoi gi tasenga posak singchida yumpham oirakanda ikoi gi lakadori election sida karambana kanana kanabu khallaga Manipur gi इज्जत सम्मान पोरकबदा Yaiskul kendra gi mute sina daita chobama kamai tawna piba ngamgadage haibase ai khoi gi Yaiskul gi miyam na chap chana warep lobi gane na khalle ai khoi gi miyam si magi thongna mangdri lingjel mangdri magi mieng mangdri magi wakal mangdri aduna aina aza miyam da haijening bade ai khoi gi thongna lingjen khoi gi asana mieng singse ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯅꯠꯇꯅ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯕꯗ ꯃꯁꯤꯅ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯄꯤꯜ ꯇꯧꯖꯩ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯅ ꯆꯥꯎꯔꯕ ꯃꯅꯤꯄꯨꯔꯁꯤꯗ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯕꯤꯔꯝꯕꯅꯤ ꯉꯁꯤꯁꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩꯖꯩ ꯑꯣꯖꯥꯒꯤ ꯑꯣꯖꯥꯅ ꯄꯥꯝꯃꯤꯕꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯐꯪꯕ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ 2027ꯒꯤ ꯏꯂꯦꯛꯁꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ Yaiskul kend꯭ꯔꯗ ꯑꯣꯖꯥꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥꯅ ꯁꯦꯝꯗꯣꯛꯅꯤꯡꯉꯤꯕ ꯄꯣꯂꯤꯁꯤ ꯑꯣꯔ ꯁꯤꯁꯇꯦꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯛꯅꯤꯡꯕ ꯃꯌꯥꯝꯁꯤꯁꯨ ꯁꯦꯝꯗꯣꯛꯄ ꯉꯝꯕꯗꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ NME TVꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯤꯁ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯣꯖꯥ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ NME TVꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯏꯕꯦꯝꯃꯅ ꯐꯖꯕ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯥꯡꯁꯤꯗ NME TVꯅ ꯁꯟꯗꯣꯛꯆꯕ ꯁ꯭ꯇ꯭ꯔꯦꯠ ꯇꯣꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ